ngasi ing kumja lising ani kunmari ingen gi nini panba ningthokaba numit akhoi gi Sri Sri Jagannath ki Ratha Jatra kang chingbagi numit July gi natang nipan asida ehak na khwai gi mafam da thamjagadori basi akhoi gi matam kuiraba matam dagi Manipur sana leipaki konung oiriba Imphal Shahar ni manung amasung akoibada oirakhiba phibam singi matangda wafam kharadang panjaraga loisilakpada hojik hokhiba tha kharagi mamangdagi Imphal gi manung maktada Imphal Shahar gi matai oirapna leiba mafam amada koi achouba Mela gumna koi chafam thakpam haibtare maru oina naharol singi inkhala iba ade yung kai palaba thaba inkhang masagi mathau sinnaba singna numidang wairam koi thoraga yamna nungai ba kumai gi mafam amagumna chafam thapam oiriba amakhaki video matek amakhak uchage masibu tabiga doriba amadi yengbiga doriba khwai gi mafamda Sanathongi Manindra Konsam ehakna ahanbada nolokna khurumjage koigi Imphal si angakpani tauribasi mapan lam Imphal gi Manipur gi Sanalipak Manipur Sri Sri Govindaji gi lamdam asi bu yamna luna khanjaba mapan lam gi mioi sing na yamna asuki matik luna khanjagare ase akoi isamaksu yamna toina thengnajarakhiba wafamni masi gi matangda yam samna kudam amatang haijarabada aikoigi 1973 da 1972 dagi Bharat ki Sahitya Academy na Manipuri lol si sakang biba recognize taw wahogibani aduga 1973 da pacha maitai na iba aikoigi Imphal amasung magi sing nungsit ki phibam haiba lairik tu da upanyasa du da ahanba Manipuri Sahitya da ahanba Sahitya Academy Award pibihibani hairiba lairik si ai phakat charudre adu yam sampanna haijarabada kasardagi nupa amana Imphal da lakpani adugo magi mamanaba singna Sri Govindaji gi lamdamni aikoigi horakpham ima leibak sana leipak ni magi singnung karamai tawba wari lira o hairaga mana hotel da thungarakanda asomda mayamna khannaribuduga somda tawramibsiga pungon onarambasida isda mana haibam khangdadana aikoigi Imphal je sumai tawi aidana tawgibagi wari oina tawba lairik ni asumai tawna masi chap chana aikoigi Manipuri literature da Manipuri Sahitya da ahanba akoigi modern poetry akoigi anouba matamgi haidi matam khudingmakta chumdana leirakadaba adumba modern poetry ni haina kui ni haina ahanba tholakhibani haina launaba 1948 oja Sri Nilakanta Elangbam Nilakanta na ibiramba Manipur haiba saireng do ngasi phawda dumak akoigi chanagadaba ni Manipur gi oiriba phibam uriba mayamna khangbidaba ubidaba mayamna akoigi khallibaduga manungda oiriba phibam singa yamna tayonnaba adu ai ahanbada masigi ngasigi khudong sabasi laujaraga ai Manipur haiba oja Nilakanta Elangbam Nilakanta na ngasidi laiobi khraba oja Nilakanta na 1948 ta ibiramba saireng asi ai ahanbada pathokchage sairengi maming Manipur Ratha Jatra numit ki nungthilda kangsi mangang pungi makholga loinana Joy Jagannath nilli maikai pumba Manipur gi adubu Manipur gi atiyada di amakpa yengthinaba thamoidagi thorakpa loiba naidraba chainaba kholau amuba arangba propaganda Congress Socialist Communist Praja Santri hingsa ahingsa Raj Singhasan kadom dano lambel sibu chinga khutka manadaba lamthum phamga lambenga samnadaba phidamdagi misak na luba hangli nahakti ima maitai leima
Mazai bema mamom langlen thoibina sathauba kwakta gi nungsit namiba ningol bu maugi singda chalhanba lai haraugi jagoi thek ka thek no ga no haina humna sathekpa sumatpa bansi gi surada angakpa punglonda jagat pu kauduna aikhoina yengjaba maitai gi jagoi ras ningsing libra ima Manipur nasa singdi yengli adubu kaure haujikti rudragi tandrap jagoi Prithvi thakha olanba natra sibagi pralay ingit leipak leima chekhai daure lanjadrabi punsi chuppa wajarabi sati sita achumbadi changkhi gadaure changkhrabrare ima Mahatma Gandhi ga loinana ima nang nadi yengjage hotnaba sari achumbagi mangal dharmagi mairi thamoi gi senglaba atia taredana nahaksu uredana etombongi makhol ayakpa akiba mairik maikhu amuba singmuk wangba Russia da joy jar ningthongna naiba otpa I chuppa bandi banwas mi lising kayabu matungda communism Stalin senglaba nungthilda ningai dana khongliba lamhui gi kangbu Asia amasung Africa gi atia da pairiba langja gi sangu paiba saine phiral UNO da half mass Gandhiji na nongga khibadadi awaba phongdo I makhoina miyoiba jati gi amangba ama adubu ima nahakti hundok lamle hidden tafam aduda hingsa gi swartha gi party politics gi Sakuntala gi ningsing khudop nahakpu kaure nasa singna haujikti nahakpu ima maitai leima thirakigani nasa singna nongmadi Sintharakpa piga loinana anutapna chaklaba dusanta matamduda nahakti kadaida ima nahakti kadaida Ojasri Nilakantana ibiramba 1948 ta ibiramba Manipur saita da ahanba modern poetry ni haina launaba saireng Manipur paba loijare matang asida ado aina ngasi thamjaribadi akhoi lamdam sida Hanadagi hauna akoigi kumai ngaktani haiba tai akoigi awaba kaya taragasu akoigi Imphal gi manungda khwainadi ubiramdaba kongai su yaubirambai yai ado akoigi lamdam sida numidangi thenglaba pung 10 gi matam bhaubada mela gumna mai ngana thalaga jagat ki sana thaknaba phangba mafam akoigi Imphal shahar gi akoiba mafam singda anakpa akoiba manungi haijab tare kaya lei masigi manungda ayakna uchariba ngasigi video matek asisu amani masi afaba chawkhalakpagi khudamni haiba tabra natragana masi chumlibra haujiki matamsida akoigi kasu nataba Sri Govindaji gi da kang chingani haidana laigi tawpham thokpa matek kharadangni akoigi Sri Govindaji gi kang chingbai basi chumnagi Govindaji lengthoga matek khara chingaga amo hanjellakpani madudasu nongmai kapagi thaudok su handakti laibak thokhi madu laibak thibani asuma akoi Manipur gi miyam na hakar launa kokta khut hapnaba makai awaba thengnariba kaya si gi marak sida akoi gi numidang gi drisya singasi Manipur da uriba singsidi yenguragadi Manipur si karisu wadaba koi yamna harau nungaina paisa nungsaga chu jom thoknadana leiba aduga asengba saktamdadi akoi hojik yenghaidaba phibam kayani Imphal manungda hanadagi chanui ayakna sanathong tawjaringeda Imphal manungi akoi yengbada pungning nungsiningai oiba yenghaidaba thaudok akoi phibam kayagi maramda Imphal kaithelgi wari kaka haidana akoi kaya ama mamangdasu thamjagare madu hojiksu adum thambada akoi maru oina leingakna adagi civil societies organizations singna masi madi akoi miyeng changba yaina haidana soidana tawbigadaba phibam sing mayam ama lei ai khudong sabada ai madu thamjaraknaba hanagi sanathongi matawgum thamjaraknaba honajage ado ayakisi yam chamna tawjabani
aduga aigi video jingsi editing taunanaba machakse download tauge tawsu pisa piu heta hairakpa asengba adumakna ju ai tawjadabani ai sumba si matang sida sigi edit tawba yai gaina ai khanjadaba nachade adu tammagadi adum haigani haina su thajajai adugumba software singdu download tawbada paisa hekta paisa leibagi darkar leibaduna maram oraga ai tawjadribani adu kwai mayamna aigi khwaidagi chamna semjariba youtube ki channel asi bu nungsibidana saugat pirak tardi ai madu punamaktu ai honna jarake aduga mathang thamjarake ngasi gi oinadi imphal shargi manungda haukiba tha kharagi mamangdagi nuktigi numidang mamjillakpadi numidang akhoi ayuk nungdin gi matamdasu adum kaino tawba mafamni adubu numidang na khara khit numidang dadi angakpa kumai achauba kumai amagi mafam gumna yamna gari khamdok khamjingi mafam gaje yamna angakpa mohongda natai chadana thamuragadi adum dukan thonglo na driba mi taktri bawodi akhoi mi khamdri bawodi gari inthokpa ngaibagi phibamda leiba mafamni masima uchage adu masi yengbiraga kari phawige haibadu comment khangan biraknabasu haijari masi haijaraga ngasi oina video gi matungda haijagadaba sanatongi manindra konsum ayakna amukasu hanna khoiramjari haibasu mangjaunana haijaraga akoi video matek asi samthajari Udah coba. Gari में अकोई की गाड़ी लोग पे यार होते हैं हाँ हंगू तब की नंग मतिये हम जाओ रहे जाओ दोनों पे जाओगे
ꯑꯩꯈꯣꯏꯒꯨꯝꯕ ꯁꯥꯊꯤꯕ ꯃꯤꯒ ꯌꯥꯎꯔꯝꯗꯅ ꯎꯔꯗꯤ ꯃꯤ ꯋꯥ ꯇꯥꯔꯅꯤ ꯌꯥꯝꯕ ꯀꯩꯒꯤꯅꯣ ꯐꯣꯟ ꯅꯝꯕꯤꯔꯤꯗꯨꯕꯨ ꯀꯩ ꯂꯩꯒꯦ ꯑꯁ ꯒꯥꯔꯤ ꯂꯧꯊꯣꯛ ꯌꯥꯗꯕꯩꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤꯅꯤ ꯅꯝꯗꯦ ꯀꯩꯝ ꯅꯠꯇꯦ ꯑꯁ ꯆꯥꯎꯕ ꯀꯥꯟꯅꯗꯦ ꯃꯤ ꯍꯥꯠꯀꯦꯅ ꯂꯥꯛꯄꯩ ꯁꯔꯨꯛꯄꯨꯗꯤ ꯃꯃꯤꯡꯒ ꯀꯩꯝ ꯌꯥꯎꯕꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯅꯠꯇꯦꯗ ꯍꯣꯇꯦꯜ ꯃꯃꯤꯡꯗꯨ ꯋꯥꯅꯤ ꯀꯩꯗꯧꯔꯤꯒꯦ ꯂꯣꯏ ꯈꯪ ꯂꯩꯕ ꯄꯣꯠꯅꯤ ꯀꯩꯅꯣ ꯅꯪ ꯋꯥꯍꯩ ꯑꯃꯅꯤ ꯍꯥꯏꯒꯦꯔꯣ ꯅꯪ لوري أسد ꯂꯨꯗꯕ ꯃꯌꯥꯝꯗꯤ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤ ꯀꯥꯏꯅꯒ ꯋꯥ ꯈꯔ ꯉꯥꯡꯉ ꯇꯧꯔꯗꯤ ꯍꯥ ꯂꯣꯏꯔꯦ ꯍꯥꯏꯁꯦ